Hi everyone, welcome back to my channel. I gaming Akam Chivanata Devi Kawi. Aina ngasi uchagadoriba video si face whitening pack ki matang dani. Hambada nimmana akang ba sugai bado chamas ama lauzarage. Adugi matungda beson chamas ama habidi beson akoina bora haubadaga sizina bado. Adu beson do chamas ama lauzarage. Adugi matungda sangom je chamas ahum takai mari haib tare. Mari haiduineba yang kana mahi langdabida khara nanglap tawna adum thittuineba ko fazana horen maida adum khara thana adum tainaba layer ani ahum thokna taidanaba chamasuna fazana sangom to hapa loraga okhairaga haira bengzage kitang nangi ado sangom kitang amaga hapchinjage aina hapchariba sangom si san sangom ahingbani laundry sangom ni fazana paste smooth oina tar matungda maida apply tawjagadoribani pack asi apply tawdringaida mai hana fazana tathokpiyo adugi matungda apply tawbiyo aina sizinariba nim mana se dry nim mana dagi sugairaga semjaba nim mana ni si natrasu adum nim mana fresh do ga tawrasu yai natragana dukande yomba nim powder do adu leiraga adum mix tawraga apply tawbirasu karisu akaiba leite sangom jiju sangom ahingba kaigumba leitragasu sangom afamba do aduduna adum chang yengaga hapiraga mix tawraga adum apply tawrasu karisu akaiba leite masigi pack se hapta amada anirakti adum taibiba hek taibaga mai ngautho ni hekta leramba kuchudagi dak ongini haibidudi leite ko khara toina taibiba tare khara toina tairaga masi ahum mari rakumba taira kanda adum khenaba khangani aduga ahamba apply tawba loiraga adum thadokbadaju khenaba khara makhaide adum khangba ngamgani pack asi mai sinba thungna apply tawba loirba matungda akoigi nungsana kahatkiba suntan tawba jaga gumba leiragadi kaigumba laibakta leiren lorsi natonda khajaida adu yoragadi leiriba jaga duda khara thana amuk taibiba pack to mai loina sinba thungna apply tawba loirba matungda amuk second layer oina kahatliba jaga do adaiduda fazana apply tawbiba aduga face pack se minute 30 natraga kun thamjaraba matungda ising achambana fazana hana wauri maisida taisalaga khara pofalaba matungda karimta taktabida adum ising achambana thadokhidoineba ko karigumba mai thadokpada khara pressure kallaga nairaga kanna nairaga thado utaragadi ngasaigi maida kanghaluba potnina amuk maisida unsa sokpagi chance leiduneba adu soktragasu maise saraga lehobagi chance amasu leiturineba mai taba lorba matungda hojik sunscreen lotion apply tawja mai sinba thungna apply tawba loiraba matungda ngasaigi face pack apply tawbada haijagibado suntan leiba adagidi nushana kahatkiba jaga leiba mafamdo adaiduda layer ama anirak taibiba aroiba step oina lip balm apply tawjage aigi video bu yengbibagidamak mayambu thagatchari mathangdasu fajaba kanaba video mayam ama puthokpa ngamba oijage aigi video da like share comment tawba kaubiganu mathangi video da amuk thengnarse bye